Assam Rifles amadi BSF na pung kunmari chupna ngak senduna leiba mafam amada leiba sawmill amagi mai thabagi thodokta chenaba miyoising lengang na thuba matamda faduna chairak pibagi mathakta mai tharam liba mafam aduda ahenba state force thambiyo haina United Committee Palel na lenga ki puning singsilakli Palel maning lekai degi mutum Ravi Chandra gi sawmill mai tharam ba thodok aduga mari leinana ngasi Palel da pangthokpa paumi singa unaba amada committee ki convener M Jivanna ngasi mai chakliba mafam asi 26 sector gi makhada leiriba 21 Assam Rifles amadi BSF singna ngak senduna leiba mafam nei hairiba lambi asida state force phawba changhandana lakpani adubu ngasi nongalamdai sawmill adu mai tharam laba matungda security force singna chathakiba thiba humbagi thabak aduda kuki khulai paiba singi bangka kaya leiramba amadi khuchu khulai kaya phagatki central force na ngak liba mafam da chatharakliba hingsagi thodok asina Palel gi miyam na Assam Rifles amadi BSF ta thajaba ngamdre maram asina Palel dagi aimol chatpagi lambi asida henba state forcing deploy tawbiu loinana ngasi gi mil mai tharam baduda chena ba miyoi singni haiduna fari ba miyoi taruk asigi mathakta logi akan ba cherak PBO haina mahanga makhata ki Palel sida Palel kitchen sida aikoi mahausa ge aikoi phibam da aikoi hanjilakle aina kona leiba koi matam sida asigumba koi security singsige yamna asoiba makoi gi negligent singatuna koi asigumba pamdaba singase aikoi matungda koi thok kaya ma koi tholokpa yabagi oithokpa lai hairiba singase koi makha tana thoktanaba madu amaka tabiba phai aduga maroina object se aikoina all communities koi gi kanglu khuding bak chingda aikoina appeal tawning se maroina koi kuki singna makoi gi lam oiba makoi gi mayum oiba sing asida any community amatana makoi gi mayum natabada mayum sama makoi gi madan natabada madan saraga koi leisin ba yum sangbagi gidi lam sangbagi mongda tawbasi jo koi makhatana koi tawbidana ba koi mari leina ba koi khuding bak chingda so koi appeal tawjari